Manipur Top Channel dagi video amta update tawjage ngasi ayuk fongbasi fongna December gi tang 13 da mai tiklingaida thomgairamle dagi ahum sire Haryana gi Jin district ngasi car amana thomgairamle dagi labor ahum sikibaga loinana atopa ahum na sokle heina police ki official amana phongdokre official duna phongdokpa matung ina Jin Sire Police Station gi manung sana laiba mafam amada ngasi ayuk punna labor nipan lambi nakal amada mai tiktuna lairingaida carduna thomgairam khibane thagdo aduda labor ahum khudakta sibaga loinana atopa ahum na sokhi haina phongdokladuna mahakna haiki asok pasing adu manak nakpa hospital amada pukatkhre car adugi driver gi mathakta police na case ama lokhotpaga loinana hauzik mahaki khungul linaba honari haina so official duna makha tana phongdokle Amaromda ngasi ayuk paksan na laisin thabana maram oiduna ubaga sang watpadagi thagdoktu thokhiba oiramba yai haina thajanari haina su pausna makha tana palli and thank you aduga atopa paw amana masagi sahi samaga manga subada laikhidrabi nupi amana community college singi tamak $1 million tara thamlamki haina su phongdoklari aduga sigi mapung oiba pawna channel atopada thagasarake